Tare poli di salai ma masih polo waktu darah itu ni partai yang selama polo sudah nampaknya mau ibu itu ina oleh imam jadi konsisten dia sama waktu pada itu ini एक स्लाइड जाऊँ वीडियो है ना लेकिन ना कि मैं हम तो ना पार्टी जाऊँ कोई चीज़ Emoinu imagi maranda ni hero kerana kita sendiri nak berdemokrasi kata cinta.
sana hingu masuina lang libi akong tatari aray kangari na chun thang khalibi na ting tay bang yulibi ye kutaret pok libi salay mapul salibi tay bang pan bupuna magpu ayung anak putabi numidangan pun sindi napari namo ikuina pun sicing de jeri iling sindira ima Emoinu isono pungi ma ya isida leng sindira i ma Emoinu imagi ming khay son jari ina pari na mum ay koi na leng sindira i ma Emoinu kori so khang chiếu đi thâu gần đi qua đó cô đi nó thâu gần vô không gần đi magi mình khi chôn giờ đi nó body no mum ai khôi na leng xin đi đâu đi mà Emoinu ta ra bu khu run dây hân bu thâu gần dây ôi magi mình thấy bu sake cho buồn ye ning rồi ta ra bu khu run dây mấy bulan khi bơ upatha pu kai khi bơ utara no san diu ahano ngak diu utara bu kurum dai Ima Barbatina Emoinu ima ki mingthai ron khara thambiba gidam ta thagatjari Thouram gi makha ta boina Athoiba mithunglen khara maming oina ka phutjage Ahanba maktada Dr. Ingochouba Meetei, Assistant Professor in Kirorimal College, and next is Sangeeta, social activist, Yaifaba Sapam Kangleicha Punshin Lup, Maru Hinbikibada Achouba Thaudang Lobikiba Ibung Musu stage sakta Kaushinjari. Pagpun lang daling sin bikar bagi matung tabada Mayanglambam Ningombam bu Emoinu imagi maram dawa kung kara thambina bagi damagda kakhachari stage takta.
ꯂꯦꯡꯕꯤꯔꯛꯂꯤꯕ ꯗꯦꯜꯂꯤꯗ ꯂꯩꯕꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯑꯗꯒꯤ ꯑꯣꯖꯥ ꯑꯗꯒꯤ ꯇꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯂꯨꯀ꯭ꯔꯥꯝ ꯏꯪꯒꯣꯆꯧꯕ ꯃꯩꯇꯩ ꯗꯣꯛꯇꯔꯦꯠ ꯑꯦꯟ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ KMC ꯀꯣꯂꯦꯖ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯏꯆꯦ ꯁꯪꯒꯤꯇꯥ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯏꯌꯥꯝꯕ ꯌꯥꯏꯐꯕꯕꯨꯁꯨ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯏꯃꯣꯏꯅꯨ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯆꯠꯅꯕꯤꯗ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯊꯧꯔꯝ ꯍꯥꯏꯅ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯂꯤꯕꯁꯦ ꯃꯁꯤꯒꯤ ꯅꯨꯡꯗ ꯐꯨꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯜꯁꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯃꯣꯏꯅꯨ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯏꯃꯣꯏꯅു ꯏꯃꯥꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯛꯅ ꯁꯣꯟꯅꯗꯅ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯂꯒ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯏꯃꯣꯏꯅꯨ ꯏꯃꯥꯕꯨ ꯏꯔꯥꯠꯄꯒꯤ ꯊꯧꯅꯤꯕꯒꯤ ꯊꯧꯔꯝ ꯑꯃ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯂꯤꯕꯁꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅു ꯏꯃꯥ ꯍꯥꯏꯕꯁꯦ ꯁꯤꯅꯦꯕ ꯑꯩꯅ ꯃꯌꯥꯝꯒꯤꯗ ꯑꯩꯅ ꯈꯪꯖꯕ ꯊꯦꯡꯅꯖꯕ ꯑꯩ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯔꯤꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣই ꯏꯃꯣꯏꯅു ꯏꯃꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯏꯔꯥꯠ ꯊꯧꯅꯤꯕꯁꯦ ꯃꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯑꯣꯏꯕꯤꯁꯤꯡꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤꯕꯨꯅꯦꯕ ꯑꯗꯨ ꯑꯩꯈꯣই ꯍꯧꯖꯤꯛ ꯏꯃꯣꯏꯅു ꯏꯃꯥ ꯍꯥꯏꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣই ꯏꯃꯣꯏꯅു ꯏꯃꯥꯒꯤ ꯏꯔꯥꯠꯄꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯅ ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤꯒꯤ ꯑꯆꯪꯕ ꯑꯗꯨꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯂꯥꯏꯒꯨꯝꯂꯕ ꯂꯥꯏꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯔꯥꯠ ꯊꯧꯅꯤꯖꯕꯅꯤ ꯁꯤꯒꯨꯝꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯂꯤꯕꯁꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯁꯨꯝ ꯃꯊꯪ ꯀꯥꯏꯗꯅ ꯃꯥꯒꯤ ꯄꯔꯤꯡ ꯂꯥꯛꯏꯕ ꯄꯔꯤꯡꯁꯦ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯪꯂꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯊꯧꯔꯝ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯆꯠꯊꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯁꯤꯅ ꯊꯝꯕꯤꯔꯝꯂꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝꯁꯦ ꯍꯥꯏꯔꯕꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤ ꯊꯧꯔꯝ ꯃꯁꯤꯁꯦ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯃꯛꯇ ꯂꯩꯇ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦ ꯂꯩꯕ ꯂꯩꯇꯕ ꯑꯗꯨꯅ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯜꯂꯒ ꯉꯁꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯦ ꯑꯩꯁꯨ ꯄꯨꯛꯅꯤꯡ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯄꯨꯜꯂꯒ ꯁꯨꯃꯥꯏꯅ ꯁꯤꯟꯖꯕ ꯉꯝꯖꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯁꯨ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯇꯨꯡ ꯀꯣꯏꯅꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯡꯗꯁꯨ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯖꯕ ꯂꯣꯏꯅꯅ ꯑꯩ ꯃꯌꯥꯝꯗꯒꯤ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝꯅꯕꯨ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡ ꯇꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯂꯦꯡꯌꯥꯟ ꯑꯃꯃꯝꯇꯪ ꯈꯨꯗꯣꯜ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯐꯣꯇꯣ ꯀꯥꯞꯀꯣ ꯊꯨꯅ ꯀꯥꯞꯀꯣ Dr. Ingochouba Lukram Meetei, Assistant Professor in Kirorimal College bu thopiyakduna wahai khara thambinabagidamta ningsingjari. Hello. ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯋꯥꯍꯩ ꯈꯔ ꯊꯝꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯜꯂꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯅ ꯏꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟ ꯍꯥꯏꯗꯣꯏꯔꯥ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥ ꯏꯆꯟ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯏꯆꯦ ꯁꯪꯒꯤꯇꯥ ꯍꯥꯏꯇꯥꯔꯦ ꯃꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯃꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯅꯥꯎꯄꯥ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯌꯥꯝꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯝ ꯐꯣꯡꯗꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤ ꯃꯌꯥꯝꯒ ꯄꯨꯟꯕꯁꯤꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ Kangleicha Punshin Lup ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜꯒꯤ ꯃꯈꯥꯗ
ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕ ꯁꯥꯐꯝ ꯑꯗꯒꯤ ꯂꯝꯌꯥꯟꯕ ꯄꯤꯕꯥꯔꯦꯜ ꯑꯗꯒꯤ ꯁꯤꯟꯍꯩꯕ ꯑꯗꯒꯤ ꯄꯥꯔꯤꯇꯣꯟ ꯑꯃꯁꯨꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯁꯤꯗ ꯃꯤꯡ ꯌꯥꯎꯗꯕ ꯃꯤ ꯃꯌꯥꯝ ꯄꯨꯟꯅ ꯉꯁꯤꯕꯨꯛꯇ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤꯕꯨꯛꯇ ꯁꯨꯃꯥꯏꯅ ꯐꯪꯁꯟ ꯑꯃ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯑꯩꯅ ꯈꯟꯖꯕꯗ ꯌꯥꯝꯅ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯃꯣꯏꯅꯨ ꯊꯧꯅꯤꯕꯒꯤ ꯊꯧꯔꯝꯗ ꯈꯔ ꯍꯦꯟꯅ ꯆꯥꯎꯅ ꯇꯧꯕꯒꯤ ꯃꯔꯝꯁꯤ ꯑꯩꯅ ꯁꯨꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯃꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯤꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯃ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯍꯥꯏꯕꯁꯤꯅ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯖꯥꯇꯤ ꯅꯠꯇ꯭ꯔꯒ ꯙꯔꯃ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯔꯥꯠ ꯊꯧꯅꯤꯁꯤꯗ ꯎꯕ ꯐꯪꯉꯤ ꯑꯗꯣ ꯃꯁꯤꯒꯤ ꯏꯔꯥꯠ ꯊꯧꯅꯤꯕꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯥꯎꯅ ꯅꯠꯇ꯭ꯔꯒ ꯁꯟꯗꯣꯛꯅ ꯇꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯗ ꯀꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯨꯝ ꯊꯝꯖꯅꯤꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯃꯣꯏꯅු ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯨꯡꯒꯥ ꯍꯥꯏꯕꯁꯤ ꯋꯥꯍꯩꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯨꯡꯒꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯗꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯅ ꯀꯣ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯏꯄꯥ ꯏꯄꯨꯒꯤ ꯑꯄꯥꯝꯕ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯗ ꯑꯄꯥꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯃरुꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯂꯥꯛꯂꯤꯕ ꯃꯤ ꯀꯌꯥꯃꯨꯛꯅ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥꯗ ꯏꯁꯤꯡꯒ ꯂꯨꯝꯃꯒ ꯑꯗꯒꯤ ꯑꯍꯟꯒ ꯑꯗꯒꯤ ꯏꯃꯥꯒ ꯑꯗꯒꯤ ꯏꯆꯦ ꯏꯌꯥꯝꯕ ꯏꯙꯧ ꯃꯌꯥꯝꯒ ꯑꯩꯈꯣꯏꯒꯤ ꯐꯝꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯉꯁꯤ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯑꯦꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯍꯟꯊꯔꯛꯄꯗꯣ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯕꯨ ꯔꯤꯚꯥꯏꯞ ꯇꯧꯍꯜꯂꯒ ꯆꯥꯛꯁꯪ ꯑꯃꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣꯅꯦ ꯃꯤꯁꯤꯡꯅ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯑꯃ ꯊꯣꯛꯈ꯭ꯔꯒ ꯑꯗꯒꯤ ꯑꯃꯅ ꯊꯣꯛꯄ ꯂꯩꯅꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯄꯨꯌꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯃꯌꯥꯝ ꯇꯧꯔꯝꯃꯤꯁꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯙꯧꯒ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯈꯣꯡ ꯍꯥꯝꯕꯗꯒꯤ ꯏꯁꯤꯡꯕꯨ ꯂꯨꯝꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯉꯥꯏꯃꯤꯟꯅꯕ ꯑꯣꯏꯔꯣ ꯁꯤꯒꯤ ꯀꯜꯆꯔꯁꯤ ꯌꯥꯝꯅ ꯐꯖꯕ ꯀꯜꯆꯔ ꯑꯃꯈꯛꯅꯦꯕ ꯑꯗꯣ ꯃꯁꯤ ꯑꯁꯦꯡꯕ ꯑꯣꯏꯔꯗꯤ ꯃꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯨꯝꯕꯅꯦꯅ ꯑꯃꯁꯨ ꯂꯧꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯙꯧꯅ ꯆꯍꯤ 100 ꯅꯠꯇ꯭ꯔꯒ 100 ꯄꯨꯟꯁꯤꯔꯝꯕꯒꯤ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯁꯤꯟꯅꯐꯝ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯂꯧꯕ ꯌꯥꯔꯤꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯋꯥꯔꯤ ꯑꯣꯏ ꯁꯨꯝ ꯇꯥꯕꯗꯁꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤꯁꯨ ꯃꯌꯥꯝꯅ ꯇꯥꯕꯤꯔꯝꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛꯇꯦꯜꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯟꯅꯔꯨꯔꯦꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩꯈꯣꯏ ꯁꯥꯟꯅꯔꯨꯔꯦ ꯑꯃ ꯇꯧꯔꯨꯔꯦ halakanjida akoigi nangna ngasigi tawruba thengnaruba natraga wari mayam da nangna lidune angang ama oina haidi interaction gi zone ama khak neba masigi mafamje aduna akoina haibe ai madudi akoigi ima imoinu se akoina langai gi saba wataba loksing gi mafam ne na khanba yaiba kaino da aina adudai da phamaga han mayam du wari sanara kanduda aikoida loksing kaya ama akoigi idhona natraga ibokna piram duine bakoida adu lan thumne ba marom dadi haidi lan thum mana akoida sana natraga lupa piram baduna teba aikoida akoigi ipa ipu jingduna aduguma mayam ama sinaram targadi khang targadi madusu akoida kona madune na sawbal lanne na khalle baduna adugumbadusu aina sum haijaningi aduga imoyu gi matangji aina keno khigi lamyan bana huji haibada imani aduni na haiko adu summeba magi wari su aina su handagi sum tajaba matamda aikoigi mapaga ko machaga yamna lapnaraba haidi aikoigi ngasi bukta for example ai samaksu class 10 pass tawdringi da koi ba legidre sigi je ima khatangi natabidana ko si wari ji mayam na su tabiramani
mapaga machanupaga leginaba marisu kanaguma khare mapa angang oi de legi de ugi dabana yamani manipur danga sibudi yengone militant gi kaigi thoki ba thodok mayam jina masi wari je mapa hinga ga su udaba ju leba legi daba ju lei to sigi mayam je mayam na ju khangamani mapa da su yamna maru oiba mapa amaga macha amana unaro kanda magi khudo loina porakhiba lailembi mani na khalle aduna koina ngasi hujiki punga hajida sigumba lai si lale ado aina haijening badi madusu ne haitare mapa masano pa amaga mapagagi ko mari dasu khangan basu oeba mama duna takpa haitare ko aduna sigi mapam ji amna luba aduga sigumba si amona revive ta hulaga ekhoigi imung amata oiraga su interaction do lehen lairaktre project no mono mugi adugum do mange aduna sigi chanabi se akoi manipur dang natte ba tawrije haidi chanabi imoinu oina latraga ju haidi aina se himachal gi kinuru gaina chatpa mafam natraga any european country da chatpa matam da koi gi mai tek pham se loi thamme ba aduna kinur gumba mogi tribal area da kamai tawgi bu saksang ji pura carpet thare aduga koi buda pura phambam toroga mi myam ji samin ne aduna aina khambada si koi gi moral ko the character sumba aina lan na toru ba kholu myam du gi ngasi chumthokpam le nong nong gi nunti gi chumthokpam ne khalle baduna sigumba chanabi ji aina khanbada yamna manipur gi mi khudimakta sigumba je amona haudoktana adagi afaba sumba adagi yamna interacting oiba imung ama ko adu oirakanda koi gi chaukhot khongthang chu mating pangba yaba keno ne na khanjai aduga masi da koina chum langba khotpa rom da loina puthokpa myam du tawdabida imung amamam phajana magi ai isana kai tawri ai gi dhona kai pami ai gi pana kai pami habdo adugumba gi yamna maru oiba fungani masi library ni masi akoi gi resource lobung gi jaga ni na hairaga ye domaina phongdok saningi aduga ai mayam bu su thagachari aduga yaifaba amasung Kangleicha Punshin Lup amasung lakpiriba miyam punamabu aina pognona rumjari. Thank you. Sarbu thagachari marik chumna wafum kyanam thambi bagidamak makata boina mem Sangeeta bu kokchari. Hello everyone. I came to the prepared to adubu thamoi go wafam kra thamsage myam da ko and Ahanba muktada Kangleicha Punshin Lup aina yamna thamoi sing thagacha hayani akhoi lamyan mana I will invite to thank you so much aduga songi phuman de lengjin biri bai gi Emoinu Erat Thouni mana ni sidu ise thamoi de gi thamoi sing imabu aina khoram jage hajani aduga lengjin biri bai gi yamba sing adigi ai icha sing nau sing mayam punama phusu aina namachide da pulapun bagi da makta yamna thagatse hajani kena da khoi gi Meitei masa se punje haibaje thabal chungba natraga summer festival nata di lakning da hello yabaja so almost I Delhi was a 20 years to record 20 years da activities mayam torok paje yam makhal yame punna badagi chaina badagi lambi da shiram badagi hatwoga thowi anjalam badagi sum activities mayam je torok padigi hajik expect to budi akoina akoi culture je mayam da expand to haita di akoi nataba akoi gi nataba atupa kanglup ka pullaga atupa kanglup sunga akoi culture je kai no haibado tak padu ne badaka tais gain haira especially me ayam mana akoi gi Manipur da Meitei le khangde bo all me khudimang na hang baza kari tribe no kata hang kani ba si akoi isana to han banga ta ne ba haidi for example even masat haire kwai digi phazaba mayam jing seda leiriba Naga Student Union lay cookie loi paiti loi lay ne aru masat haiba team ji kwai di phazaba team ne kaino hairaga Meitei Pangan tribal loi na pullaga semim ne adubu Kanglup tugi phazabadi phazaraga akhoi thabak to thorpa kanda di khatang yamna akhoi gi bound jidagi yadi haiba adugi bound gi tholaga mayam dei di mating ni ba yaba adu ta di akhoi masenu shinaba natte ba leitana lairaga ima ipa jing akhoi na shdeida thabire ize yum da buk sor hol phajana hon bangam da ba akhoi na mi gi miram je laga seida akhoi na
Kanglup sagatlaga phataba kokta thadaraga si haunabraba aina tasengna aina pamjabadi aigi icha inau mayam jingsidane iche Sangeeta akoi sida si problem ama leire atra sigum condition ama leisida akoi kenoma knowledge ki natra kainoma magi mating ama pamina haibiro haiba ngasi boxda aigi da laida thabal chombagi paisa hapu natraga akoi gi sigi cultural program gi sumba ngatani irang jide natana karimta punde ba koi mitai Atasing hai ka na sigi sumay na Kanglup ama siyang baza ay thamoy siyang natagat sa iyo. Kaya na ako'y di punbam laiti. Ako'y di Christian na tanina ako'y di church ama siyang mo'y yung just pagi natin yung mo'y di anywhere the leisure no mo'y room ama buktor ka aday mo'y church unto kani aday mo'y na kayo ni they help each other. Adugi hospital din na sayda vacancy le mo'y father na loy na bakta hire ni Moigi adugi corporate kutok sudah ako'y di dum minay oy leitam ne ba because ako'y di ay mangaire hairage hingbaza ako'y di chanabi oy re ngasi ako'y gi helping hand gi ALS Bajirao noi mayam singa sida coaching to balai besi da angang chama ga humpu free of cost ni coaching to bali free of cost helping hand na So Meitei macha follower ama book like helping hand. Helping hand gi page to follow to raga karam kanda form 1000 gadabno lupa lak ani ahum sangaga noina tamjagadaba coaching to free da tamta di ima baba na so hararoi draba. Satna biji mutang expand to thoga maya mamang si da khu culture je karino hai so utsi hairaga noina shi torak phaja si se jo noi matung adum follow to jage noina haibado adum yazage aduga Khatang practical oiba knowledge oiba mayam jingna ju kan oiba kan say for example aina hai ai idea da aina hai di say for example yamna haiba kainoma professor ama nong magi wairaga lecturer to hanje hai ta ju adugi expenditure jo ipotuk sage moral getong na bagi how to survive in this mainland say the kamina survive to the game Khatang expand tong na buko na view khang da balay tajo hang biro do mating pangjage hai gi bada nungai ta balay bitajo mayam ngakpi gani ko kanana te na ichani nei naw nga paning da ngang gani ko si hai ra loi senjarege Emoinu imana chahongba ngahongba mayam wat pa da bu oi ai jo jage thank you Sangeeta bu thagat jari maroi ba kham kyam thami ba gidana makha ta boina yathalo sapam Kangleicha Punshin Lup mafam sida Delhi sida maru hunbada ajoba thodang lobi ba ibung gusu ka khachari wa kham thambina ba gidama Masigi Emoinu imas ahong bihay na kangnariba ako'y na ako'y Meetei ako'y oiba asigumba lai makni haidana mayam punong na thajan na dana Erat na dana tawriba asiso ako'y ngamjaba hijaba kitang puthokjaraga Delhi haiba mafam sida hanba oina ako'y Meetei ako'y puwari da haijaba tare Delhi da hanba oina asigumba ako'y inat ki oiba kumai haigadra akoina imabu thongni bagi thorong pangthok jaba se masina Ahanba ni haibse mayam mangda thamjage masida akoina angang amo oikibana naha oikibana akoina masida sinkiba langkiba kaya asida asoiba aranba kaya yawromasu madu mayam ngakpiu amadi matung tarakpada madu akoina sinbada hena mapung phana sinba amadi phajana sinba ngamlaba honajage haibse ai mayam mangda thamjage aruga ngasigi thorom asida mapung phahan bada mating pangbiriba akoigi hamokta da akoigi ise Sangeeta doctor se Sangeeta
ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯃꯦꯀꯔꯁꯨ ꯑꯣꯏ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁꯅꯤ ꯑꯗꯨꯒ ꯐꯤꯂꯝ ꯔꯥꯏꯇꯔꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯗꯤꯖꯥꯏꯅꯔꯁꯨ ꯑꯣꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯉꯣꯆꯧꯕ ꯗꯣꯛꯇꯔ ꯂꯨꯀ꯭ꯔꯥꯝ ꯏꯉꯣꯆꯧꯕ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯄꯨꯕꯤꯔꯤꯕ ꯑꯃꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯦꯛ ꯍꯧꯗꯣꯛꯄꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏꯁꯣꯜ ꯏꯁꯩ ꯑꯣꯏꯅ ꯁꯛꯄꯗ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯄꯨꯡ ꯐꯥꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯅꯥꯍꯟꯕꯤ ꯂꯨꯀ꯭ꯔꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯑꯅꯤꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥ ꯄꯨꯟꯁꯤꯟ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯁꯦ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯁꯦ ꯊꯝꯅꯤꯡꯕꯅꯤ ꯑꯗꯣ ꯑꯩ ꯌꯥꯝ ꯊꯝꯖꯔꯣꯏꯒꯦ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯂꯝꯖꯥꯟꯕꯅꯁꯨ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯈꯪꯖꯕ ꯈꯤꯇꯪ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ KPL ꯀꯪꯂꯩꯆꯥ ꯄꯨꯟꯁꯤꯟ ꯂꯨꯞ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯖꯕꯁꯤ ꯃꯇꯥꯡꯗ ꯑꯩ ꯊꯝꯖꯒꯦ ꯃꯁꯤ ꯊꯝꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯏꯃꯣꯏꯅꯨ ꯍꯥꯏꯕꯁꯤ ꯇꯦꯟꯇꯛꯅ ꯁꯦꯀꯦꯟ ꯑꯃꯅꯤꯗꯪ ꯂꯧꯔꯒ ꯍꯥꯏꯖꯔꯕꯗ ꯏꯃꯣꯏꯅꯨ ꯏꯃꯥ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯈꯪꯖꯕ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯛꯄ ꯑꯃꯗꯤ ꯑꯩꯅ ꯊꯤꯒꯠꯂꯨꯕ ꯑꯃꯗꯤ ꯐꯪꯖꯔꯛꯄ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯑꯩꯅ ꯈꯪꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯣꯏꯅු ꯏꯃꯥꯁꯦ ꯁꯥꯏꯑꯣꯜꯅꯦ ꯁꯥꯏꯑꯣꯜ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯩ ꯊꯝꯖꯒꯦ ꯂꯥꯡꯂꯣꯟ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯃꯁꯤꯁꯨ ꯑꯩ ꯊꯝꯖꯒꯦ ꯁꯥꯏꯑꯣꯜ ꯍꯥꯏꯕꯗꯤ ꯃꯤ ꯅꯠꯇꯕ ꯁꯤꯕ ꯅꯥꯏꯗꯕ ꯑꯃꯅ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯂꯧꯔꯒ ꯂꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯍꯥꯏꯗꯤ ꯃꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯣꯜ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯊꯧꯗꯥꯡ ꯂꯧꯖꯕ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃ ꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯇꯝ ꯑꯃ ꯂꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯊꯧꯗꯥꯡꯁꯨ ꯇꯣꯉꯥꯜꯂꯦꯕ ꯑꯁꯨꯝ ꯇꯧꯗꯅ ꯁꯤꯕ ꯅꯥꯏꯗꯕ ꯂꯥꯏ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯑꯕꯇꯥꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯗ ꯍꯥꯏꯔꯒ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯕ ꯅꯥꯏꯕ ꯑꯩꯈꯣꯏꯅ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡꯒꯤꯁꯨ ꯍꯥꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯅꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯦ ꯃꯄꯣꯛ ꯀꯌꯥ ꯍꯤꯡꯉꯤ ꯍꯥꯏ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯑꯗꯩ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯁꯨꯃꯥꯏꯅ ꯂꯥꯛꯇꯅ ꯑꯩꯈꯣꯏꯅ ꯁꯤꯕ ꯅꯥꯏꯔꯒ ꯑꯇꯣꯞꯄ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯑꯒ ꯑꯩꯈꯣꯏꯅ ꯍꯤꯡꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯄ ꯂꯩꯕ ꯑꯁꯤꯕꯨꯅ ꯑꯩꯈꯣꯏꯅ ꯂꯥꯡꯂꯣꯟ ꯀꯧꯏ ꯑꯗꯨꯅ ꯁꯥꯏꯑꯣꯜ ꯂꯥꯡꯂꯣꯟ ꯍꯥꯏꯕꯒꯤ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯂꯩꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅු ꯏꯃꯥ ꯑꯁꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯁꯥꯏꯑꯣꯜꯅꯤ ꯀꯔꯝꯕ ꯁꯥꯏꯑꯣꯜꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯟ ꯏꯃꯥ ꯁꯤꯗꯕꯤꯁꯤꯒꯤ ꯁꯥꯏꯑꯣꯜꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯩꯅ ꯊꯤꯒꯠꯆꯔꯨꯕ ꯑꯃꯗꯤ ꯑꯩꯈꯣꯏꯕు ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯉꯝꯕ ꯑꯣꯖꯥ ꯀꯌꯥꯅ ꯑꯩꯈꯣꯏꯅ ꯊꯝꯕꯤꯔꯛꯏ ꯑꯗꯨꯅ ꯏꯃꯣꯏꯅു ꯏꯃꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯏꯃꯥ ꯑꯁꯤꯒꯤ ꯁꯥꯏꯑꯣꯜꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯪꯃꯤꯟꯅꯔꯤꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒ ꯏꯃꯣꯏꯅු ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯤ ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯣꯏꯅꯨ ꯏꯃꯥꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯆꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯩ ꯌꯥꯝ ꯇꯦꯟꯅꯗꯤ ꯊꯝꯖꯔꯒꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯅ ꯄꯥꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯩꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯥꯜꯂꯤꯕ ꯃꯥꯏ ꯏꯃꯨꯡ ꯑꯁꯦ ꯃꯁꯤꯗ ꯂꯩꯗꯅ ꯑꯩꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯅ ꯑꯩꯈꯣꯏꯕꯨ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯐꯕꯇ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯃꯈꯥꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯂꯩ ꯍꯥꯏꯗꯅ ꯃꯗꯨꯒꯤꯗꯃꯛꯇ ꯏꯃꯣꯏꯅꯨ ꯍꯥꯏꯕꯅꯤ ꯏꯃꯣꯏꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯁꯤꯂꯦꯕꯜ ꯑꯅꯤ ꯑꯍꯨꯝ ꯍꯥꯏꯕ ꯑꯃ ꯃꯣꯏ ꯍꯥꯏꯕ ꯑꯃ ꯅꯨ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯂꯩ ꯇꯧꯕꯇꯕꯨ ꯏꯃꯣꯏꯅꯨꯁꯦ ꯑꯩꯈꯣꯏꯅ ꯁꯝꯖꯤꯜꯂ ꯂꯧꯕ ꯌꯥꯕꯗꯗꯤ ꯏꯝ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯣꯏꯅꯨ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯄꯥꯏꯌꯦꯕꯀꯣ ꯀꯃꯥꯏꯅ ꯄꯥꯏ ꯀꯥꯟꯗ ꯏꯝ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯄꯨꯌꯥꯁꯤꯅ ꯇꯥꯛꯄꯤꯕ ꯃꯇꯨꯡ ꯏꯟꯅ ꯏꯝ ꯍꯥꯏꯕꯗꯤ ꯌꯨꯝ ꯍꯥꯏꯕꯅꯦ ꯌꯨꯝꯁꯤꯗ ꯑꯣꯏ ꯍꯥꯏꯕꯁꯤꯅ ꯑꯣꯏ ꯍꯥꯏꯒꯗꯣꯏꯅꯦ ꯑꯗꯨꯒ ꯅꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯍꯥꯏꯕꯅꯦ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯣꯏꯅ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯃꯣꯏꯅꯨ ꯀꯧꯔꯤꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥ ꯀꯌꯥ ꯇꯥꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯅ ꯊꯤꯒꯠꯆꯕꯗ ꯐꯪꯖꯕꯁꯨ ꯂꯩ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯣꯏꯅꯨ ꯍꯥꯏꯕ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯂꯩꯀꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯈꯪꯖꯩ ꯃꯇꯨꯡꯗ ꯑꯗꯨꯅ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯗꯦꯜꯂꯤꯁꯤꯗ ꯄꯥꯡꯊꯣꯛꯆꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯥꯛꯄꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯄꯨꯡ ꯐꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯁꯦ ꯀꯩ ꯃꯇꯥꯡ ꯊꯝꯖꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯀꯪꯂꯩꯆꯥ ꯄꯨꯟꯁꯤꯟ ꯂꯨꯞꯀꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯀꯪꯂꯩꯆꯥ ꯄꯨꯟꯁꯤꯟ ꯂꯨꯞꯅ ꯍꯧꯗꯣꯛꯆꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯗꯣꯛꯆꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯥꯖꯕ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯒꯤ ꯁꯣꯊꯕ ꯁꯣꯛꯆꯤꯜꯂꯛꯄ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯅ ꯐꯤꯕꯝ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯉꯁꯤ ꯁꯣꯛꯆꯤꯜꯂꯤꯕ ꯐꯤꯕꯝꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯪꯒꯠꯁꯤꯒꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯕ ꯍꯦꯟꯒꯠꯂꯛꯏꯕ ꯀꯔꯝꯍꯥꯏꯅ ꯅꯨꯡꯁꯤꯅꯍꯟꯁꯤꯒꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯪꯅꯗꯕ ꯍꯦꯟꯒꯠꯂꯛꯏꯕ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯃꯔꯛꯇꯗ ꯍꯥꯟꯅ ꯌꯦꯟꯁꯥꯡ ꯂꯥꯟꯅꯔꯝꯕꯗꯣ ꯉꯁꯤꯗꯤ ꯂꯥꯟꯅꯗ꯭ꯔꯤꯕ ꯌꯦꯟꯁꯥꯡ ꯂꯥꯟꯅꯗ꯭ꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯥꯟꯅꯗ꯭ꯔꯤꯕꯅꯣ ꯀꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯧꯅꯗ꯭ꯔꯤꯕꯅꯣ ꯉꯥꯡꯅꯗ꯭ꯔꯤꯕꯅꯣ ꯁꯥꯎꯅꯔꯤꯕꯅꯣ ꯑꯃꯗꯤ ꯌꯨꯝ ꯁꯝꯕꯜ ꯈꯥꯅꯗꯅ ꯆꯪꯅꯗ꯭ꯔꯤꯕ ꯈꯣꯠꯄ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ
solution amathung akona teacher ko haidal machigi solution puna mokse si khakta na ta atop top problem kaya ma lekre ko social problem haidal social issue tunai se thoiba ko gi thobok wa thoksin aphaba oibe phataba we maru na ko na ngasi thoksai si phataba sing adu jum phamo ga apha phataba do aphaba mo na karam na thor sige amde pukhalak sige habi matang se dani adu na ngasi akoina Kangleicha Punshin Lup semja kipse kai gidang to na hagidi achi gumbo issue sing ase akoina madubu akona solution program gi damota kona jabugi kai modu ta kona semja kibani Kangleicha Punshin Lup se adu Kangleicha Punshin Lup se akoina kai gidang to Kangleicha Punshin Lup chema ngam khibno ha basi masini ko maru ari bati adu Kangleicha Punshin Lup ti machi kai gidang sema mai na hadi mai wakhalon ja khangbi ra gadi mai am khangagani akogi wakhalon ha bati Manipur laiba atopa chingmi Tamil laiba arigi Muslim isnau sing laiba punamak sibu apai moi budi apaina hanthana loba amadi moi mathakta apaina kai haiba tare dominate tawga satpagi wafam nataba adagi moi butonga na to khaina thambai wasu nataba ngasi apaina chokcha laiba phibam sigi yengba tagadi mi kandinge da ai isha han hingba mathau tayaba atopa mi kan ge haiba tadi ai isha han hingba tai ai na sirum na rum tawga atopa mi ba kan ge tadi amadu su yauna aina kan bi du yauna isha yauna apai anima kunna chimina ba ya adu tadi ai hana kan ba mathau tai ana hingba mathau tai adu matungda atop mi du kan no hona batai amni matiang pang no hona batai adu tadi Manipur da leba kanglop mayam singa se mokoi thibam yamna phayina lo bayai masi yena ningai oidobani muslim sinau sing amadi apai singmi sinau sing leba puna mo se phibam yam pharabani apoi gi mising yam je hajab ta jum te sinau sing di apoi phibam yam soe kamai so ka kana apoi gi culture apoi inat laiba puna se choksel pon baram oiraga masidi apoi je tokai thana ba amaga ngangna ba khana ba naina ba nusina na laimina ba habi keno se apoi yu uba phangdio aduna ngasidi apoi inasu kan bina ba apoi ngak uram tahana lairam dio adu ngak lo se ngasidi laire kalina laire apoi ngasidi na sahi so hum samli gi mamangda ba maben ni thogi matamda apoi gi puya se mai tharo kana mangan kre haiba asigum puya se ngasidi hollywood ama oina puthoraktana mayamda phanganjagar matung dagidi o apoi su ina se no ge hanjala gani haibi thajaba se sum polakwa adoi tadi masigi puya se mayamda phangalu matung dagini ko mayamgi support se lengdan sum lakpa dagidi ngasi apoi Kangleicha Punshin Lup ba se ngasi apoi dedi de chema ngamjaki bani mayamgi mating ona Kangleicha Punshin Lup ba se aduna puya se apoi da su lai ko ai mayam su kano to bibel gadi madu dum yeng biu puya se mayam ina phangbang amanjakre ngasi deina yangkai deina phubi changda phanganjakre puya se masi phangal matung dei mayam na khana si naina si punsin si haidana sum mayam gi sum wafam kaya thamakwa ma punsin bang amak pase masi dagi ngasi apone itha thajaruna sumaina ihan haboina apoi Manipur gi Meitei gi history da dedi ihan haboina apoi gi Emoinu ima gi thoram che pangthok ngamjabani puru Manipur sakona hona matamda apoi su apoi machen ju ta hana nung sina se habaduna Kangleicha Punshin Lup gi wakhaloni ko aduna Kangleicha Punshin Lup haibati ngasagi akoina Meitei macha sing cha amatone punsin cha haibadune ba kamai punsin gadage ha kadani sana ma hi lining gi makhada akogi Meitei macha sing ase akogi thawai hakchang yaun amatone punsin na rogi wakalon do set jaba Kangleicha Punshin Lup ona Kangleicha Punshin Lup se sem khra matung da ngasi phawdo Kangleicha Punshin Lup na kari to khrabage haiba chintang miam dai thamjage tentang na Kangleicha Punshin Lup se he ihan hamba sem khaba akogi jun gi date 12 da ina puya cha phangan jakhi mani ado pungan he phangan khibdagi di mathang sum phangdana sum phang padadi mayamna sum apoi to punsin dana masi matang da khana sin ne che haidana kon oja kayama mayamna haibi padagi oja kayam chu contact to duna khana jar matung da puya se kitang apoi nei na ba hojare dagi mayam chu pislak padagi di apoi gi July gi date 26 apoi se jai se yauro bani haiba date 26 asida apoi gi ihan han pada apoi gi Kangleicha Punshin Lup siam na bagi maru hunjaki haiba kun kro matung dagi di mayam da hek ha ba Kangleicha Punshin Lup siam ba hokhrabagi haiba numisida mayam punbi ba mayam do akoina hai adudi kai hai kanda apoi ngasi puldiba Kangleicha Punshin Lup siam bagi punbi sida apoi inat ki oiba thabo thorong kaya ma kona tawjage khalli masi dang ta kona kari tawsugi haida mayam ta punna khana mina chine nam se na kon thamma tamda apoi yakai pong ka se na koi hodok sei yakai pong ka chi kai no haibje yakai pong phai bagi wahan thok paw mayam khangbidam da ba yai ko no yakai pong kan se na kona hodok sama tamda tinbi ba numit gi miam duna yakai pong kap se hodok se na ya apa adu ya ra padai dia ko yakai pong ka ba hodok na ba hodok ki adu ihan ham da ko yakai pong ka ba se Ahanba hodok na ko na matam da ko gi Dulu university sigi bisi pang to kai Ahanba ka no ko na jaki akoi mafam se dai tabani na migi ka da haibu sunu ngai taruna du ko dong sa to kai am lai gi ko na to ge na haiba chinjari ba nu me sida nong je chu thar padagi sinba ngam de phem la
ꯑꯗꯨꯅ ꯁꯤꯟꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯏꯆꯦ ꯑꯃꯅ ꯅꯨꯃꯤꯠꯁꯤꯗ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯐꯤꯕꯝꯗꯣ ꯆꯥꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯥꯗ ꯇꯧꯁꯦ ꯍꯥꯏꯗꯅ ꯏꯆꯦꯁꯤꯒꯤ ꯀꯥꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠꯁꯤꯃ ꯄꯥꯡꯊꯣꯛꯆꯈꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤ ꯄꯥꯡꯊꯣꯛꯆꯈ꯭ꯔ ꯃꯇꯨꯡꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯁꯨꯝ ꯊꯥꯒꯠꯇꯅ ꯃꯌꯥꯝꯗ ꯁꯨꯝ ꯎꯍꯟꯕ ꯈꯣꯠꯍꯟꯕ ꯁꯨꯝ ꯇꯧꯕꯗꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯦ ꯇꯞ ꯂꯥꯛꯑꯦ ꯇꯞ ꯂꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯌꯥ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯍꯧꯖꯤꯛ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯖꯥ ꯗꯣꯛꯇꯔ ꯂꯨꯀ꯭ꯔꯥꯝ ꯏꯪꯒꯣꯆꯧꯕ ꯃꯁꯥꯃꯛ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗꯤ ꯍꯦꯛ ꯏꯌꯥꯝꯕ ꯑꯩꯅ ꯀꯧꯖꯕ ꯑꯩꯈꯣꯏ ꯖꯣꯏꯔꯥ ꯆꯨꯡꯈꯥꯝ ꯑꯗꯒꯤ ꯂꯦꯐꯇꯤꯅꯦꯟ ꯍꯥꯟꯅ ꯀꯔꯅꯦꯜ ꯔꯤꯇꯥꯌꯔ ꯀꯔꯅꯦꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯒꯤꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯂꯩꯕꯤꯕ ꯏꯌꯥꯝꯕ ꯃꯁꯥꯃꯛꯅꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯗꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯇꯧꯕꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯂꯝꯄꯥꯛꯇ ꯁꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯈꯤꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯃ ꯋꯥꯏꯗꯅ ꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯨ ꯑꯣꯟꯊꯣꯛꯆꯔꯒ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯌꯥꯀꯥꯏꯄꯨꯡ ꯀꯥꯕꯁꯦ ꯉꯁꯤꯐꯥꯎ ꯂꯦꯞꯇꯅ ꯂꯥꯛꯆꯔꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯒꯤ ꯌꯥꯀꯥꯏꯄꯨꯡꯁꯤ ꯀꯥꯕꯁꯤ ꯀꯃꯥꯏꯅ ꯀꯥꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯁꯪꯒꯤꯇꯥꯁꯨ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯣ ꯉꯁꯤ ꯈꯛꯀꯤ ꯏꯃꯣꯏꯅꯨꯁꯦ ꯁꯤꯜꯂꯒ ꯃꯊꯪꯒꯤ ꯏꯃꯣꯏꯅꯨꯃꯨꯛ ꯉꯥꯏ ꯃꯇꯝꯗ ꯃꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄꯤꯌꯣ ꯍꯥꯏꯕꯒꯤ ꯐꯤꯕꯝꯁꯤꯗꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤꯀꯣ ꯑꯗꯨꯕꯨ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯥꯎꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯐꯥꯎꯅ ꯋꯥꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯦꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯏꯆꯦꯁꯤꯡꯅꯁꯨ ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯖꯨꯂꯥꯏꯒꯤ ꯗꯦꯠ 26ꯁꯦ ꯍꯦꯛ ꯁꯦꯝꯈꯤꯕ ꯍꯧꯈꯤꯕꯗꯒꯤꯗꯤ ꯃꯌꯥꯝ ꯌꯥꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯋꯥꯔꯦꯞꯁꯦ ꯇꯞꯅ ꯍꯧꯔꯛꯄꯅꯤ나 ꯇꯣꯉꯥꯟ ꯋꯥꯔꯦꯞꯁꯦ ꯇꯞꯅ ꯁꯨꯝ ꯂꯥꯛꯑꯦ ꯃꯌꯥꯝꯁꯦ ꯁꯨꯝ ꯄꯨꯟꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯅ ꯇꯞꯅ ꯁꯨꯝ ꯋꯥꯔꯦꯞꯁꯦ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯀꯃꯥꯏꯅ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯦ ꯌꯥꯀꯥꯏꯄꯨꯡꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯥꯁꯤꯒꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃꯈꯛ ꯀꯥꯒꯗ꯭ꯔꯥ ꯊꯥ ꯑꯃꯗ ꯅꯠꯇ꯭ꯔꯒꯅꯊꯥ 2-3 punsꯤꯜꯂꯒ ꯅꯣꯡꯃꯈꯛ ꯀꯥꯒꯨꯝꯕ ꯇꯧꯁꯤꯔꯥ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯗꯤ ꯈꯤꯇꯪ ꯂꯥꯞꯃꯜꯂꯗꯤ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯁꯨ ꯍꯜꯂꯛꯄ ꯌꯥꯏ ꯑꯗꯨꯒ ꯈꯪꯗꯗꯅ ꯀꯥꯎꯅꯈꯤꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯑꯃꯗ 2ꯔꯛ ꯀꯥꯁꯦꯅ ꯃꯌꯥꯝꯁꯤ ꯌꯥꯅꯈꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯌꯥꯀꯥꯏꯄꯨꯡ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯀꯥꯏꯄꯨꯡꯁꯦ ꯊꯥ ꯑꯃꯗ 2ꯔꯛ ꯀꯥꯏ ꯊꯥ ꯑꯃꯗ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯀꯥꯖꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ 2ꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡꯒ 3ꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡꯒ ꯑꯩꯈꯣꯏ ꯌꯥꯀꯥꯏꯄꯨꯡ ꯀꯥꯖꯩ ꯑꯗꯨꯅ ꯍꯥꯏꯕ 2ꯁꯨꯕ ꯑꯃꯁꯨꯡ 3ꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯀꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯇꯣꯞꯄ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡ ꯂꯥꯛꯇꯅ ꯊꯧꯔꯝꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯑꯁꯤ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯁꯦ ꯁꯟꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤꯀꯣ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯀꯥꯏꯄꯨꯡꯁꯦ ꯊꯥ ꯑꯃꯗ 2ꯔꯛ ꯀꯥꯖꯩ ꯊꯥ ꯑꯃꯗ 2ꯔꯛ ꯀꯥꯖꯩꯕ ꯌꯥꯀꯥꯏꯄꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯃꯐꯝꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯕꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯀꯥꯏꯄꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯌꯥ ꯑꯃ ꯅꯩꯅꯖꯔꯕ ꯃꯇꯨꯡꯗ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯃꯗꯤ ꯄꯥꯊꯣꯛꯄꯗ ꯃꯌꯥꯝꯗ ꯁꯣꯏꯔꯣꯏꯀꯣ ꯃꯌꯥꯝꯅꯁꯨ ꯌꯦꯠꯂꯔꯣꯏꯀꯣ ꯍꯥꯏ ꯀꯥꯟꯗ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯄꯨꯌꯥ ꯑꯁꯤ ꯄꯥꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡꯁꯦ ꯈꯔ ꯄꯥꯡꯖꯕꯅꯤ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯑꯁꯤ ꯄꯥꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥ ꯄꯨꯟꯁꯤꯟ ꯂꯨꯞꯁꯤ ꯁꯦꯝꯗꯅ ꯉꯁꯤ ꯐꯥꯎꯗ ꯂꯥꯛꯏ ꯑꯁꯨꯃꯥꯏꯅ ꯌꯥꯀꯥꯏꯄꯨꯡꯁꯤ ꯂꯦꯞꯇꯅ ꯂꯥꯛꯄꯁꯦ ꯏꯆꯦꯁꯨ ꯌꯥꯔꯒꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ 2ꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯗꯤ 3ꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯨꯡ ꯑꯃ ꯇꯧꯔꯁꯨ ꯀꯥꯏꯊꯣꯛꯄꯤꯗꯅ ꯌꯥꯎꯕꯤꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯇꯧꯔꯤꯕꯁꯤ ꯑꯁꯣꯏꯕꯅ ꯀꯩꯅꯣ ꯑꯔꯥꯟꯕꯅ ꯀꯩꯅꯣ ꯁꯤꯗ ꯍꯦꯟꯅ ꯅꯣꯏꯅ ꯉꯁꯥꯏ ꯑꯞꯒ꯭ꯔꯦꯗꯦꯁꯟ ꯇꯧꯁꯦꯅ ꯏꯆꯦꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯀꯔꯤ ꯑꯐꯕ ꯇꯧꯍꯟꯅꯤꯡꯉꯤ ꯁꯤ ꯇꯧꯔꯒꯗꯤ ꯁꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯇꯥꯛꯄꯤꯗꯅ ꯇꯝꯕꯤꯗꯅ ꯏꯆꯦꯒꯤ ꯇꯨꯡ ꯏꯟꯖꯒꯦ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯇꯨꯡ ꯏꯟꯖꯒꯦ ꯂꯩꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯪꯂꯩꯆꯥ ꯄꯨꯟꯁꯤꯟ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯅ ꯑꯩ ꯊꯝꯖꯒꯦꯀꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯒꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥ ꯄꯨꯟꯁꯤꯟ ꯂꯨꯞꯁꯤꯒꯤ ꯌꯥꯀꯥꯏꯄꯨꯡꯁꯤ 2ꯔꯛ ꯀꯥꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯇꯝꯁꯦ ꯑꯩ ꯄꯟꯖꯗ꯭ꯔꯤ ꯃꯇꯝꯗꯤ ꯑꯩꯈꯣꯏ ꯏꯪꯊꯝꯊꯥ ꯑꯣꯏꯔꯒꯗꯤ ꯄꯨꯡ 3ꯗꯒꯤ ꯍꯧꯁꯦꯅ ꯈꯜꯂꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯅꯨꯃꯤꯠꯁꯦ ꯉꯟꯅ ꯃꯝꯕꯅꯤꯅ ꯉꯁꯥꯏꯒꯤ ꯌꯥꯀꯥꯏꯄꯨꯡ ꯀꯥꯈ꯭ꯔ ꯃꯇꯨꯡꯗ ꯍꯟꯈꯤꯕ ꯃꯇꯝꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕ ꯇꯥꯔꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯄꯨꯡ 3ꯗꯒꯤ ꯀꯥꯒꯦꯅ ꯑꯩꯈꯣꯏ ꯂꯦꯞꯆꯔꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯠ 13ꯗ ꯇꯥꯈꯤꯕꯅꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ 2ꯔꯛ ꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯍꯟꯗꯛ ꯗꯦꯠ ꯀꯌꯥ ꯇꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯝꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯌꯦꯡꯉꯒ 3ꯔꯛ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦꯁ ꯍꯟꯗꯛ ꯊꯥꯒꯤ ꯍꯟꯗꯛꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯆꯩꯆꯠ 27 ꯖꯅꯋꯥꯔꯤꯁꯤꯗ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗ 3ꯁꯨꯕ ꯍꯟꯗꯛꯀꯤ ꯊꯥꯁꯤꯒꯤ ꯊꯣꯛꯄꯅꯤꯅ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯁꯨ ꯑꯩꯈꯣꯏ ꯌꯥꯀꯥꯏꯄꯨꯡ ꯄꯨꯡ 3ꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯖꯒꯅꯤ ꯃꯁꯤꯗ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯂꯥꯛꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯌꯥꯀꯥꯏꯄꯨꯡꯁꯤꯁꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯉꯁꯥꯏꯒꯤ ꯏꯆꯦꯅ ꯉꯁꯥꯏ ꯊꯝꯕꯤꯈꯤꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯥꯎꯒꯨꯝꯁꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯁꯦꯡꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤꯀꯣ
ꯑꯗꯨꯅ ꯁꯥꯎꯅ ꯉꯥꯡꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯁꯥꯎꯕꯗꯨꯗꯤ ꯃꯤꯑꯣꯏꯕꯁꯤ ꯑꯗꯨꯝ ꯂꯣꯏꯅ ꯁꯥꯎꯅꯕ ꯉꯥꯛꯇꯅꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯀꯌꯥ ꯊꯥꯡꯒꯠꯄ ꯉꯝꯕ ꯑꯣꯔ ꯄꯩꯁా ꯃꯌꯥꯝ ꯄꯥꯏꯕ ꯑꯣꯔ ꯃꯤꯕꯨ ꯃꯌꯥꯝ ꯍꯥꯠꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯠꯇꯦꯅ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯩꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕ ꯋꯥꯐꯝꯗ ꯀꯃꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯁꯤꯡꯗꯨ ꯅꯠꯇꯦ ꯍꯥꯏ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕꯁꯤ ꯀꯅꯥ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯁꯥꯎꯕꯁꯦ ꯃꯁꯤ ꯁꯥꯎ ꯃꯤꯀꯨꯞꯁꯤꯗ ꯑꯁꯥꯎꯕꯁꯦ ꯐꯠꯇꯦꯒꯅ ꯐꯥꯗꯕ ꯉꯝꯕꯁꯦ ꯁꯥꯎꯒꯦ ꯇꯧꯕꯗꯒꯤ ꯃꯗꯨ ꯐꯠꯇꯦꯒꯅ ꯐꯥꯗꯕ ꯉꯝꯕ ꯃꯤꯁꯦ ꯍꯥꯠꯀꯦꯒꯅ ꯊꯥꯡꯒ ꯊꯥꯡꯒꯠꯂꯀꯥꯟꯗ ꯅꯣꯡꯃꯩꯒ ꯀꯥꯞꯀꯦ ꯇꯧꯔꯀꯥꯟꯗ ꯃꯗꯨ ꯐꯠꯇꯦꯒꯅ ꯐꯥꯗꯕ ꯉꯝꯕ ꯑꯗꯨꯅ ꯑꯁꯥꯎꯕꯁꯤꯕꯨ ꯐꯥꯗꯕ ꯉꯝꯕ ꯃꯤꯁꯦ ꯃꯁꯤꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯑꯀꯟꯕ ꯃꯤꯁꯦ ꯃꯥꯂꯦꯝꯗ ꯂꯩꯇꯦ ꯍꯥꯏ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯦ ꯃꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗꯕꯨ ꯎꯠꯊꯣꯛꯇꯕꯗ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯕ ꯄꯨꯛꯅꯤꯡꯗꯗꯤ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯉꯥꯏꯒꯅ ꯃꯀꯥ ꯂꯥꯎꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯇ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯑꯗꯨ ꯂꯧꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯑꯀꯟꯕ ꯃꯤꯁꯛꯅꯦꯅ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯌꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯁꯦ ꯑꯁꯥꯎꯕꯁꯦ ꯐꯥꯗꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯑꯁꯥꯎꯕ ꯋꯥꯐꯝꯁꯦ ꯉꯁꯥꯏ ꯏꯆꯦꯅ ꯁꯥꯎ ꯈꯤꯇꯪ ꯊꯝꯈꯤꯕꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯕꯨ ꯁꯥꯎꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯨꯗꯤ ꯏꯆꯦꯅ ꯋꯦ ꯑꯣꯐ ꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯣ ꯈꯦꯠꯅꯕ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯐꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯁꯤ ꯃꯈꯥꯗ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯛꯁꯤꯟꯅꯅ ꯉꯁꯥꯏ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯏꯁꯨꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯈꯨꯟꯅꯥꯏꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯄꯨꯟꯁꯤꯟꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯝꯇ ꯉꯝꯗꯦꯕꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛꯇꯪ ꯈꯨꯗꯝ ꯑꯃꯇꯪ ꯊꯝꯖꯒꯦ ꯍꯟꯗꯛꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯁꯦ ꯐꯝ ꯂꯧꯊꯣꯛꯀꯗꯧꯕꯅꯤ ꯃꯥꯁꯦ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛꯁꯦ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯃꯌꯥꯝꯅ ꯈꯪꯅꯔ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯔꯛꯇꯒꯤꯀꯣ ꯑꯩ ꯆꯤꯡꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯖꯗꯦ ꯑꯩ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯇꯤꯛ ꯏꯇꯤꯛ ꯅꯠꯆꯗꯦ ꯑꯗꯨꯒ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯖꯗꯦ ꯑꯇꯣꯞꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯖꯗꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯁꯤꯒꯤ ꯑꯣꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ ꯃꯔꯛꯁꯤꯗ ꯕꯤꯁꯤ ꯄꯥꯟꯗꯦꯁꯦ ꯂꯥꯜꯂꯦ ꯃꯍꯥꯛꯁꯦ ꯀꯩꯅꯣ ꯇꯧꯔꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯤꯅꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯕ ꯃꯤꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯗꯃꯛꯇ ꯌꯦꯡꯁꯤꯟꯗ꯭ꯔꯕ ꯃꯤꯅꯤ ꯃꯥꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯦꯡꯖꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯁꯨꯇꯤ ꯂꯧꯗꯅ ꯃꯐꯝ ꯀꯌꯥ ꯑꯃ ꯆꯠꯇꯅ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯗꯒꯤ ꯂꯥꯛꯄ ꯁꯦꯟ ꯃꯌꯥꯝꯁꯦ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠ ꯃꯅꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯦ ꯈꯪꯅ ꯃꯁꯤꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯃꯥꯁꯤ ꯂꯧꯊꯣꯛꯁꯦ ꯈꯪꯅ ꯃꯍꯥꯛꯀꯤ ꯁꯞꯄꯣꯔꯠ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝꯅ ꯊꯣꯛꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯗ ꯁꯤꯂꯦꯕꯁ ꯀꯚꯔ ꯇꯧꯔꯔꯣꯏꯅ ꯁꯣꯝꯗ ꯗꯦꯜꯂꯤꯗꯗꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯗꯤ ꯃꯌꯥꯝꯅ ꯋꯥꯅꯔꯤ ꯑꯣꯖꯥꯁꯤꯡ ꯋꯥꯅꯔꯤ ꯃꯍꯩꯔꯣꯏꯁꯤꯡ ꯋꯥꯅꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯊꯥ ꯑꯅꯤ ꯁꯨꯇꯤ ꯑꯗꯨꯝ ꯊꯥꯗꯣꯛꯑꯦ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯩꯕ ꯑꯁꯤꯒꯨꯝꯕ ꯊꯥ ꯑꯅꯤ ꯁꯨꯇꯤ ꯊꯥꯗꯅ ꯑꯩꯈꯣꯏꯗꯗꯤ ꯅꯣꯡꯃꯒꯤ ꯃꯗꯨ ꯍꯥꯃꯨ ꯑꯣꯏꯔꯦ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯈꯤꯗꯅ ꯀꯔꯤꯁꯨ ꯂꯨꯝꯅ ꯂꯧꯅꯗ꯭ꯔꯦꯕ ꯊꯥ ꯑꯅꯤ ꯁꯨꯇꯤ ꯊꯥꯕꯒꯁꯦ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯕꯤꯁꯤ ꯄꯥꯟꯗꯦ ꯃꯇꯝꯗꯨꯒꯤ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯃꯛꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯩꯇꯩ ꯃꯆꯥ ꯑꯅꯤ ꯊꯣꯛꯇꯕꯤꯗ ꯃꯥ ꯐꯩꯌꯦꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯄꯨꯂꯞ ꯐꯠꯇꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯗꯕꯤꯗ ꯃꯍꯥꯛ ꯑꯁꯦ ꯁꯁꯄꯦꯟ ꯆꯠꯇꯅ ꯃꯥ ꯑꯇꯣꯞꯄ ꯕꯤꯁꯤ ꯑꯃ ꯂꯧꯈꯠꯂꯝꯃꯒ ꯊꯥ 2 ꯃꯇꯝ ꯃꯥꯡꯍꯟꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯗꯕꯤꯗ ꯃꯥꯒꯤ ꯀꯣꯔꯁꯇꯨ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯔꯛꯄ ꯌꯥꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯖꯕꯤ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯟꯅꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯄꯨꯟꯁꯤꯟꯅꯕ ꯉꯝꯗꯕꯁꯤꯒꯤ ꯃꯔꯝꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯁꯥꯡꯅ ꯊꯝꯈꯤꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯁꯤꯗꯤ ꯊꯝꯖꯔꯣꯏꯒꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯀꯥꯏꯄꯨꯡꯅꯆꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯄꯥꯊꯣꯛꯑ ꯃꯇꯨꯡꯗ ꯃꯌꯥꯝ ꯈꯟꯅꯕꯒꯤ ꯊꯧꯔꯝꯁꯨ ꯑꯩꯈꯣꯏ ꯊꯝꯖꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯈꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯝꯖꯒꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀꯪꯂꯩꯆꯥ ꯄꯨꯟꯁꯤꯟ ꯂꯨꯞ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯁꯦꯝꯖꯔꯤꯕꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯌꯥꯝꯅ ꯁꯤꯟꯁꯤꯌꯔꯂꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯑꯣꯅꯦꯁꯂꯤ ꯑꯩꯈꯣꯏ ꯇꯧꯔ ꯂꯥꯛꯆꯕꯅꯤ ꯁꯦꯟ ꯀꯌꯥ ꯂꯥꯛꯏ ꯑꯗꯒꯤ ꯁꯦꯟ ꯀꯌꯥꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯣꯏ ꯂꯩꯖꯕꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯑꯒ ꯃꯗꯨ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗꯁꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯆꯒꯅꯤ ꯋꯦꯜꯀꯝ ꯇꯧꯖꯒꯅꯤ ꯃꯌꯥꯝꯅ ꯃꯗꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯁꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯗ ꯇꯧꯔꯛꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯄꯨꯡ ꯃꯥꯅ ꯎꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯒꯤ ꯇꯞꯅ ꯉꯁꯤ ꯐꯥꯎꯕ ꯆꯥꯎꯈꯠꯂꯛꯄ ꯉꯝꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦꯀꯣ ꯃꯌꯥꯝꯗ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀꯪꯂꯩꯆꯥ ꯄꯨꯟꯁꯤꯟ ꯂꯨꯞ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯗꯦꯜꯂꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯆꯕ ꯉꯝꯍꯟꯕ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯅꯕ ꯍꯣꯠꯅꯕꯁꯤꯗ ꯃꯌꯥꯝ ꯂꯥꯛꯇꯅ ꯃꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯒ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ 이분 야이khombabu 타gatjari thauramgi makha taba oina ibung yaikhombabu stage thakta kaukhatjari
ꯃꯌꯥꯝꯅꯁꯨ ꯃꯃꯥꯡꯗ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦ ꯑꯗꯒꯤ ꯏꯌꯥꯝꯕ ꯑꯗꯒꯤ ꯑꯣꯖꯥꯅꯁꯨ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯑꯩ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤ KPLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯒꯤ ꯊꯝꯅꯤꯡꯕ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯊꯕꯛ ꯑꯆꯤꯟꯕ ꯀꯌా ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯕꯨ ꯌꯥꯎꯕ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯃꯛꯇ ꯑꯩꯈꯣꯏ ꯏꯆꯦ ꯁꯪꯒꯤꯇꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯅꯤꯕꯨ ꯑꯍꯥꯟꯕꯗ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯁꯤꯗ ꯂꯦꯡꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯌꯥꯝꯕ ꯏꯆꯦꯁꯤꯡꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ 2018ꯒꯤ ꯖꯨꯂꯥꯏꯗ ꯁꯦꯝꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯆꯠꯊꯔꯛꯄ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯉꯁꯤꯒꯤ ꯏꯃꯣꯏꯅꯨꯁꯦ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅꯁꯨ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯛꯇ ꯆꯪꯁꯤꯟꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯁꯨ ꯆꯪꯏ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤꯁꯨ ꯉꯁꯤ ꯂꯦꯡꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯗꯒꯤꯁꯨ ꯑꯗꯨꯒ ꯉꯁꯤ ꯂꯥꯛꯇꯕ ꯊꯕꯛ ꯑꯆꯤꯟꯕ ꯀꯌꯥ ꯂꯩꯕꯗꯒꯤ ꯌꯨꯝꯗ ꯂꯩꯍꯧꯕ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯏꯆꯟ ꯏꯆꯦ ꯂꯩꯕꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏꯗ ꯋꯥꯔꯤ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟꯗे ꯑꯅꯤꯁꯨꯕ ꯁꯟꯗꯦꯒ ꯃꯔꯤꯁꯨꯕ ꯁꯟꯗꯦꯒ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯀꯥꯏꯕꯨꯡ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯦꯅ ꯈꯟꯖꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯉꯁꯥꯏ ꯏꯆꯦꯅꯁꯨ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯄꯨꯟꯁꯤꯟꯕ ꯋꯥꯏꯑꯦꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯀꯥꯏꯕꯨꯡ ꯑꯃ ꯁꯤꯟꯕ ꯃꯇꯝꯗ ꯂꯥꯛꯏꯕ ꯃꯤꯁꯤ ꯀꯩꯁꯨ ꯌꯥꯝꯗꯦꯕ ꯑꯗꯨꯕꯨ ngasi tawriba thoduk sigi matungdagidi yamakani haibagi thajabasu lei aduga makha tana su sida lengbiraiba khoigi sirinau season kayana su khoigi yumda lehauba khoi ka da lehauba thabak asinba leiba mising da su haiba khoigi thoram sigi matang da sandok biduna ai khoigi thabak thoram sida achaw mating pangani haibagi thajabasi thamjage makha tana su ai khoina pangthokpa thabak sing da su mayamna su mating pangkani haibagi thajabaga loinana ai khoisu mayamgi damakta khoina angamba thabak-sing pangthokpa ngamjagi hainasu khoi imagi maikaidagisu nijage aduga mayamgi maikaidagisu khoi simatangdi khoi nijage mayamgi support darkar tai si hairaga loisanjarage Thoramgi loislakpa oina ibung yaifababu mayam punna yaifare haina lawminanabagidamaqta kana boksinjari ꯑꯩꯈꯣꯏ ꯇꯤꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯒꯤ ꯏꯃꯥ ꯍꯣꯏ ꯏꯆꯦ ꯍꯣꯏ ꯑꯗꯒꯤ ꯑꯣꯖꯥ ꯍꯣꯏ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯍꯧꯒꯠꯃꯤꯟꯅꯔꯒ ꯑꯩꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥ ꯏꯄꯨꯅ ꯌꯥꯏꯐꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯌꯥꯏꯐꯔꯦꯅ ꯂꯥꯎꯕꯤꯕꯀꯣ ꯑꯩꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯌꯥꯏꯐꯔꯦꯅ ꯂꯥꯎꯕꯤꯔꯛꯄꯀꯣ ꯑꯗꯒꯤ ꯏꯃꯥ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯅ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯂꯥꯎꯕꯤꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯂꯣꯏꯁꯤꯟꯅ ꯇꯧꯔꯁꯤꯀꯣ Lainthau Sanamai Ipana Lainthau Sanamai Ipana Lainthau Sanamai Ipana Emoinu Ima Ahongbina Emoinu Ima Ahongbina Emoinu Ima Ahongbina ngasi Emoinu numitchida lakpiriba mayam punamangpu thagatpa phongdokjari documentic nungai documentic thagatpa phongdokjari ngasi mising chuma yame kaipung hapta anida karakpa ya kaipung degidi ngasi na mising yame helle sidagi henasu yamna lakpiba obiyo matungda zu soidana ani suba nongmaijing amadi aroiba nongmaijing da soidana loimak lakpiyo aroibo aina chinjari rangjari besingna atham haukra chinjari mayam yamba yamdaba asi amamtang phangminasi